Miyam khurumzari huzik leriba Manipur ki situation se miyam prajana pambar chuna natte leibak si kamaina kansige kamaina tangdu leita dadan leriba chahi ani henna chahi henni phazalaktroba Manipur ki Erang si kamaina si tight oina decision lawraga kamaina kansige haibagi akanba decision lawbiu ruling ga opposition ga punjan biu leader myam se pulap punjan biu amat toina punjan biu sida khetna ba wakhalon thambiganu Manipur kandaba yade punjan ngamdabagi damakta PR si laimni haijage mihut oina la e harakanda akoi isagi responsibility lawba ngamdabagi damakta PR si lakpani haijage. So we request lairiba leaders sing isa isagi mihut oina laiba representative sing se amat to in decision lawbiraga stable government ama yam thuna kanna yam thuba matamda semna bhona biu maramdi sina yam wana lairiba tangdu leita dadana lairiba khoi miyam prajada kari thokadabno na lairigai timing sida sigi mukcharak chahinaba haibadi mingonda pol akhoi pham pamba manbagi khoi kulauta na ba manba lobby tawna ba manba si uba matam sida praja na nungai ba honade aduna huzik ima leibak si yamna wan leningai timing sida mu emotionally torture tawba si hona ba nate aduna yam tuna government stable am form tawraga yamna kanba yamna powerful eba stable eba government am form tawna ba hona biu constructive eba leader myam sina ruling or opposition or ngatangi political electoral politics ki ideology kon thambigraga ama toina punjan lagam to work to min mathau tai natragadi huzik punjan haudraba huzik leader sing sina punjan haudraba ama to oina punjan haudraba political post ki power ki party ki adugi adage yengnara sum leiraba ko ima lebak se heng tungda yamna akoi history da haibadi lei parliament leader oriba singdo si heng tungda yam phajana son hauroi mapi mapa oigani haiduna oiraga leiriba mayam leiriba leaders myam se amat to in chongthokminaraga sidi Manipur se koi Erang loiba natri yeknaba mayam Manipur thugaiba pamiba singse makoina pamiba pandamdugi mayokta lepamaga Manipur kanbagi panthungduda akoi Manipur kaleko akoi Manipur se kanamta thugaiba ngamaroi ko haibagi pandam yade ko sidi akoi yaramdre ko akoina taliba dabi mayam akoina Manipur thugaiba thugainaba hotnaribima mayam sidi kanadaba manglan oirameko aduna sigi umba leader mayam ama leiriba it may be from any political party the leiriba leader mayam sidi masagi politics ki mi natte ko sidi mas chokri khanba natte ko masi Manipur kaning bang ata oirame ko sidi akoin hauruba yaba natte na adu yaurakanda mamai legera chen biyo hujikti loina punjan laga amat to in leminaraga Manipur thugai ba pami mi sing sigi mayokta amutang leminaraga makoi sima yade ko ima Manipur thugai ge hotna mi sing se simadi yaramdre ko haibase simtang khangalam se haibase si haijaningaina. Thank you.